Akesfan Imphal Wahengbam Washington Pau Pajeri Ahanbada Maruiba Pau Pradhanmantri Narendra Modi ki pukning gi wa Man ki Baat ki sama kuntra mathoi suba episode ngasi ayuk pung tara mathoi da Akasbani gi thong de sandokani Laikhidraba Manipur Bidhan Sabha Sadasya Bungjagin Palte gi mapam da ikai khumnabo utpa oina Raija asina ngasi dagi hauraga numit humni awaba phongdokani amasung sarkar na hairi Pradhanmantri Narendra Modi ki lamjing makhada Kendrana awang nongpok Raija singbu chakwal hanaba honabada khanaba mitiang changli Pradhanmantri Narendra Modi ki pukning gi wa Man ki Baat ki chama kuntra mathoi suba episode ngasi ayuk pung tara mathoi da Akasbani gi thong de sandokani thauramasi Akasbani amasung Doordarshan gi network pumnamak PMO amasung Information and Broadcasting Mantraloy gi YouTube channel singda live streaming tawgani thauramasi LRS Surchanpur da sandokani Pradhanmantri gi warol gi Manipuri wahan thok mahak na wangang ba hek loibaga Akasbani Imphal na sandokani Masi ngasi numidang pung Nepal da so amuk han na sandokani dialect lon singdana hayeng sandokani Pradhanmantri Narendra Modi na ngasi Uttar Pradesh ki Meerut ki Sadapti Nagar Namo Bharat Station dagi Meerut Metro amasung Namo Bharat Railgari lamthagani mahakna Meerut South Station phauba Metro Railgari tongduna chatkani Pradhanmantri na Meerut ta lupa koti lising tarani thoi samapal kuntra romgi tongan da chakwat tharangi project sing kharana jatra hungani aduga kharagi na sangagani thoramatuda mahakna miyam da suwangangani Laikhidraba Manipur Bidhan Sabha Sadasya Bungjagin Balte gi mafam daikai khumnaba utpa oina Raija asina ngasi dagi hauraga thasi kunmari phauba numit humni chupna awaba phongdokani numit sing asida Raija pumbata jati gi phiral tangkhai singthagani aduga sarkari oiba harau kumai amata pangthokloi hairi Raija sida haukiba pung kunmari da tongan balal huluk ki mioi ani security force na fare Manipur Police ki chero lamana hai Imphal ki minuthong manaktagi KCP PWG gi mioi ama ngarang fare mahakasi miyam dagi namduna sel khaibada chenaba mioi ni hairi Imphal West Jilla gi Heirangkhongjam dagi KCP PSG gi mioi amashu security force na fare Bharat amasung Brazil na pharmaceutical amasung hidak langtaki polam sing puthokpada tengbang pinabai hangat hanaba yana warol ama ngarang sahi tongnakhre serol lamada Haksel amasung yai phayumbal mantraloy na hai yana warol adu Bharat ki Central Drugs Standard Control Organization amasung Brazil gi Health Regulatory Agency anina sahi tongnakhibani pau gi marak thana atenba break ama Miyam gi dama kanaraba paujel ama pizari madudi Caesar Hospitals Langol na lakliba February gi tarik 19 dagi kun mga fauba Caesar free OPD consultation camp pangthok jagadauri department singdi dermatology ENT surgery medicine gynecology orthopedics eye pediatrics psychiatry amadi dental na chingba kaya asida free OPD consultation gi khudong chaba pizari hidak amasung surgery tawbada chada tara discount amadi investigations tawbada chada kun discount pijagani loina hospital gi general ward ta leibagi oina free oizagani khudong chaba asi lobinabagi damak 9007 amadi Caesar Hospitals ta pau phawbirau Tabiriba pawasi Akasbani Imphal dagini Kendra ki Consumer Affairs Food and Public Distribution Raija Mantri Nimuben Jentivai Gambhania na hairi Pradhanmantri Narendra Modi gi lamjing makhada Kendra Sarkar na awang nongpok Raija singbu chakwal hanaba honabada khanaba mitiang changli Mantri na hai Atmanirbhar Bharat amasung Vocal for Local haiba mitiang gi makhada lamdam masibu mipal tang daba lamdam ama wahan bahaibasi sarkar gi achetpa phirepni mahakna hai Kendra gi anuba education policy asina holistic amasung skill da yumpham oiba hiram singda khanaba mitiang changbaga loinana laibak asigi shiksha gi thausilbu naungna semdoknaba pandam thamli Dimapur gi Kudakhulda leiba government middle school lamada ngarang mahiroi sing amadi oja singda wangang bada mantri na hai anoba thausilasida mama lolda takpi tambiba amasung angang singda masana masabu thabuk pijanabagi skill takpi tambibagi lamdasu akhanaba mitiang changli
Artificial Intelligence ki lamda malem gi oiba tengbang pinabagi lamda singtha ningai oiba khongthang ama oina India AI Impact Summit lisingani kuntaruk New Delhi yana warol ga loine nangarang loisin khre warol adu sel thum amadi samajiki phibam phagal hannabagi damag AI sijinaba haibesida laibak marphunipan amadi malem gi oiba sangsal singna mot amatoina yana khibani yana warol aduda laibak singaduna maru oibelam ahum people planet amasung progress haibesida makatana tengbang pinabagi wafam su yauri Election Commission of India na Kerala amasung Chhattisgarh gi final electoral roll sing phongkhre masiga loinena raija singadugi electoral roll gi special intensive revision SIR suloisile Kerala gi voter list duda punna voter koti yani lakh humphumapal lising yankai humdoi chatruk ni phumari yauri aduga Chhattisgarh gi voter list na punna voter koti yama lakh marphutaret lising kunthra chamapal taramari yauri Amaromda lakliba nungsub Bangla Bidhan Sabha Mikhalda Kendragi Griha Mantraloina Paramilitary Force Company Samri Marfu Sijinagadori Kendragi Mantri Dr. Jitendra Singna Rawandagi ICT Amasung Innovation Mantri ga unaduna laibak ani goiba wapam kayagi matang da wari sanakre Mantri na hai honglakliba technology ecosystem gi innovation amadi AI Biotechnology amasung nuclear energy yauna next generation gi lam kayada Bharat Narawandaga Mari Hena Cecil Hanaba Sem Saduna lay Dr. Jitendra Nahai India Africa Forum Summit Framework ki makada Africa gi lebak singa bigyan amasung technology gi lamda tengbang pinabagi sang leptane hengalakli Laibak asinanga sidi malem gi startup ecosystem gi lamda khwaidigi chawba ahum suba oiba ngamli haina phongdok laduna mantrina masina sel thumge lamda phibam phagal hanba amadi thabak phanghanabagi maru oiba pambai ama oiri hairi ngasi phongba pause singi maru oiba pausingi damak hojik Heirangkhongjam Bhavan leire Bhavan Thagachari Washington Manipur ngasi phongliba pause singda thanglon kendra gi MLA Bungzagin Valte Leki Dabada Lucing Pakian Awab Fongdok Narakpa Malem gi Imalol gi Numit Pangtok na Kiba Amasung Mukhemantri Yumnam Kemchan Delhi da Tung Kiba gi Pau Tonga Headline Tawduna Maru Iba Pau ina Fongdadi MLA Valte Leki Dabada PM yaw na Awab Fongdok Narakli CM na Ikai Kum na Buutre Numit Humnigi State Morning Lautokre Haina Sangai Express Manipuri Amasung English Edition gi Ahan Headline Odi CM Yumnam Kemchan na Leki Dabada MLA Bungzagin Valte gi Tawa yaw Drabhak Sangda Laikatuna Ikai Kumna Buutre Jati gi Firal Tangkai Ching Taduna State na Nungai Tabuut Kadori Haina Nahal gi Tawdang Pau Chegi Ahan Headline Odi Pau Asi The People's Chronicle Amasung Manipur Meldasu Ahan Headline Odi Chief Minister Yumnam Kemchan Delhi da Tungkre ngasi Central Leader Singa Unaduna Cabinet Chawtok na bagi wafam Kanara Bayay Haina Pokna Fam Pau Chegi Ahan Balamay da Fongli Academic session asida gi class 1 dagi 8 faw bagi mahiroi singna makoy gi subject sing imalo le tamba fanglagani haiba paw ama hwelan paw gi ahan ba lamay da fongli International Mother Language Day lising ani kun ga taruka mari laina na MSF na khumsang sangsin kre haiba paw ama sanale bag paw chegi ahan ba lamay da fongli fatta ba tinmu lai mutan thokna ba lamta thangzagi ahan ba saroi khang kre haiba phaina paw chi asigi anchor kalam da fongli Kosem na lawa class 12 exam gi namthok lawa pau kum sing sai thok pa mioi ahum de samna fagat kre haiba pau amasu Sangai Express Manipuri huelan pau amasung nahal gi thaudang da maru eba pau ina fongli ngamkhai wang madagi sangsil lawa mitop sing chahi manga gi manung da leibak asidagi tangthok kani haina Home Minister Amit Shah na fongdok ki buafam The People's Chronicle gi ahan ba lamai da fongli Washington Thagachari Bhavan aroi beda maroi ba pau amukhana Pradhanmantri Narendra Modi gi pungningi wa Man ki Baat ki chama kunthra mathoi suba episode ngachi ayuk pung tara mathoi da Akashbani gi thongde sandokani laikhidraba Manipur Bidhan Sabha Sadasya Bungjagin Balte gi mafam da ikai khumna ba utpoina raija sina ngachi dagi hauraga numit humni awaba phongdokani amasung sarkar na hairi Pradhanmantri Narendra Modi gi lamjing makhada kendra na awang nongpok raija singbu chakhwat hanaba honabada akhanaba mityang changli pauloi jere